Narrator Sanamatu Miki Ayhakna Ikuk Noloknana Kurumjari Yamna Nungsiraba Wari Ama Ngasi Puduna Lakjari Wari Asigi Mamingdi Mit Yamluba Kairaba Tamoi Wari Asibu Sumat Piduna Tawa Yauna Siren Bikibi Amadi Nupiki Konjal Langlibi Mingwaina Panjarabada Lakshmi Priya Devi Salakpam Nushiba Haibse Lerbliba Karigino Nushiba Taipang Panda Adubak Lermbana Kaina Basu Legan Badiko Mayam Si Kambiyo Numidadu Amarna Nupi Makaiga Kwegi Haina Kalakpasi Yamna Kuiravani Amarna Mahaki Pamunda Famna Mahaki Mobile Adu Putoktana Magi Facebook the Changami Aduga Nupi Kayama Yeng Baharami Mahagna Nupi Masak Fajavi Kayama Yenga Friend request to Tazalamki Mayamadugi Marakta Masak Matau Fajarabi Lisa Hariba Nupi Maja Sisu Amani Nubita Aisada Kangode Valentine's Day Nubiti Haiba Aiki Facebook Yenglubada Aiki Facebook the Lablan the Bamana Igonda friend request hierarchy Katado friend request at Alba Abalaisna Abuktabu Yekina Lisana Adumna Kana Lady Night Tanjaduda Amarna box the message Nahori Matau Fring Launa Tajilamki Lisa Su Nakpoi Boy message to Parami Amarna text message to Asumna Hi Hello Friends say Maitay Natro Oh Madi Mandra Boyse Success Do Mina Kandmana Deda Sum tribe Kumamanba Songi Sakse Oh Friendy Karilam Dagino ID Nambol Awang Lekai Dagini Ado Nangdi Kailam Dagino Sinjamay Dagini Ayudi Ado Kai Honarigi Hojikan Sibu Kaisi Taidokpa Hona Jadida Osama Sama Oizari Ado Somti Karita Wivano Aibudi account Nama Oina Sum Lady Ado Yam Afabatava Ama Taramiko Nangdi Yahi Nangsu Tabak Tijau Tibase Fate Haidi Ado Diba Ado ID Tabakse Matam Kara Suti Larga Sum Lejari Isai Amasum Aina study order recording Togitoba H2 Sikar Sagu Pamzava Haita Ya Faye Dadi Ado Isayabda Salakiko Fajabriego Yae Kai Sai Salake Haino Ado voice call doina Tawake Messenger da Aidana Adu Wena Sagloba Hoi Yae Hello Tarbra Hello Tari Yare Salo Shado Taraki Yening Bajik Lona Bit Mark the Layaba Bit Jane Ayi Tamoy Wow Nangi Sai City Satina Faje Suppose am Tai Konjil Marom Fazariba Pakche Adudi Vanisu friend or Banina number Pinasi Yarwidra Yayi Ado Hik Sadarasika Adudi Agi number do inbox to in a message to Iramagiko Yaidana Piramo Ado I bit set Ya Jaiba Hik Sadarasira I Tumagi Lisha Adu Haram Laga Mahaki net Adu Foot Launa Mutatki Adu Obline Lake Amarna Sumna Mahaki Wakal Kalawi Us Wah Hi Sinapi Shidi Ko Nati Pazi Makonje My congeal Ngawi Adu my photos you Pazini Yainiche Machine Pija Sim Pazaramani Masiko the Viadi Haying the higher Masi Numit Adutaki Amar Ramasung Lisa Kangna Horomki Numit Tuki Numidang Waramni Lisana Lekolda Ising Chari Tanjada Lisagi Pitling Dagitina Zarapi Mamanabi Anju Lisagi Mahimdala Ami Anjuna Asum the Hirami Ho Lisa Bulay the bro Masina PC Kadom Sakrizano de Labor Udine Tanjada Lisa Hara Lekol the Gitole E Lisana Haiba Anju the Lyra Hotre Aidi nang lang pagamta Lisana Nang sidi Anjuna Kangoy nang di Phone do Napingay di oram ni ba Lisana Ating na di mi ba Sao do se Kakalao
ꯂꯩ ꯏꯁꯤꯡ ꯁꯨꯝ ꯆꯥꯏꯔꯝꯕꯅꯤ ꯑꯟꯖꯨꯅ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯉꯁꯦ ꯑꯗꯨꯗꯤ ꯑꯗꯣ ꯅꯪꯒꯤ ꯑꯣꯔꯤꯐ꯭ꯂꯦꯝ ꯄꯣꯠ ꯆꯩꯁꯦ ꯊꯤꯜꯂꯛꯄꯅꯤꯗ ꯂꯤꯁꯥꯅ ꯑꯣ ꯑꯗꯣ ꯅꯪ ꯉꯥꯛꯇ ꯐꯝꯃꯨꯀꯣ ꯑꯩ ꯆꯥꯔ ꯍꯩ ꯃꯍꯤꯔ ꯑꯃ ꯄꯨꯊꯣꯔꯛꯀꯦꯕ ꯑꯟꯖꯨꯅ ꯌꯥꯔꯅꯤꯌꯦ ꯁꯦꯝꯃꯨꯔꯅꯨ ꯑꯁ ꯂꯤꯁꯥꯅ ꯌꯥꯗꯦ ꯌꯥꯗꯦ ꯐꯝꯃꯨ ꯉꯥꯏꯍꯥꯛ ꯀꯨꯏꯔꯣꯏꯃꯤ ꯂꯤꯁꯥ ꯑꯗꯨ ꯍꯥꯏꯔꯒ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯟꯖꯨ ꯌꯨꯇ꯭ꯌꯨꯕ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯏꯁꯩ ꯐꯖꯕ ꯑꯃ ꯇꯥꯔꯝꯃꯤ ꯋꯥꯎ ꯏꯁꯩ ꯈꯨꯐꯖꯁꯤꯗꯤ ꯁꯣꯃꯥꯒ ꯈꯥꯕꯒꯁꯦ ꯌꯥꯝ ꯆꯥꯅꯤꯡ ꯍꯩꯕ ꯋꯥꯎ ꯂꯤꯁꯥꯁꯨ ꯇꯥꯟꯖꯥꯗꯨꯗ ꯍꯩ ꯃꯍꯤ ꯑꯅꯤꯒ ꯆꯥꯅꯕ ꯈꯔꯒ ꯄꯨꯗꯨꯅ ꯂꯥꯛꯏ ꯂꯤꯁꯥꯅ ꯑꯁ ꯏꯇꯥ ꯅꯪꯒꯤ ꯐꯣꯟꯁꯤꯁꯨ ꯌꯥꯏꯀꯣ ꯑꯟꯖꯨꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕꯅꯤ ꯏꯕꯦꯝꯃ ꯐꯖꯕ ꯏꯁꯩꯅꯤ ꯅꯪ ꯇꯥꯗ꯭ꯔꯤꯕ ꯍꯥꯏꯁꯦ ꯂꯤꯁꯥꯅ ꯅꯪꯗꯧꯅ ꯁꯣꯅꯣ ꯆꯨꯔꯝꯅꯤ ꯏꯁꯩꯁꯤꯁꯨ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯦ ꯍꯩ ꯃꯍꯤꯁꯦ ꯄꯥꯏꯁꯤꯁꯦ ꯑꯟꯖꯨꯅ ꯑꯗꯣ ꯑꯇꯩ ꯂꯥꯏꯔꯤ ꯑꯩꯈꯣꯏ ꯁꯥ ꯎꯅ ꯆꯠꯂꯨꯗꯣꯏꯅꯦꯕ ꯀꯨꯏꯕ ꯌꯥꯔꯔꯣꯏ ꯁꯦ ꯁꯤ ꯅꯪꯒꯤ ꯄꯣꯠ ꯆꯩꯁꯦ ꯂꯧꯍꯧꯔꯣ ꯄꯩꯁꯥꯗꯨꯗꯤꯅꯦ ꯀꯣꯟꯅ ꯇꯧꯅꯔꯁꯤꯀꯣ ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯦ ꯉꯥꯏꯔꯝꯃꯅꯤꯕ ꯂꯤꯁꯥꯅ ꯍꯩꯃ ꯑꯟꯖꯨ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ ꯑꯟꯖꯨꯗꯤ ꯂꯤꯁꯥꯅ ꯀꯧꯔꯤꯗꯤ ꯇꯥꯔꯝꯗꯦ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯗꯨꯝ ꯀꯟꯕꯤꯗ ꯇꯧꯔꯒ ꯊꯣꯛꯈꯤꯔꯝꯃꯤ ꯂꯤꯁꯥꯅ ꯈꯟꯍꯧꯏ ꯅꯨꯄꯥ ꯀꯣꯏꯅꯕ ꯂꯩꯕ ꯀꯥꯏꯁꯤꯕꯨ ꯑꯁꯨꯃꯥꯏꯅ ꯂꯣꯏ ꯇꯧꯅꯖꯥꯠꯂꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯀꯥꯟꯅꯗꯦ ꯃꯥꯅ ꯊꯤꯜꯂꯛꯏꯕꯁꯤꯕꯨ ꯀꯩꯀꯩ ꯄꯣꯠ ꯆꯩꯅꯣ ꯑꯃ ꯌꯦꯡꯈꯤꯒꯦ ꯁꯤ ꯍꯥꯏꯔꯒ ꯂꯤꯁꯥ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯃꯔꯒꯤ ꯌꯨꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯔꯗꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯍꯤꯞꯅ ꯑꯆꯥꯄꯣꯠ ꯆꯥꯅ ꯐꯤꯂꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯇꯤ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯨꯅ ꯖꯣꯅꯤꯒꯤ ꯀꯣꯜ ꯂꯥꯛꯄ ꯐꯥꯎ ꯇꯥꯍꯝꯗꯦ ꯖꯣꯅꯤ ꯃꯍꯥꯛꯀꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯅꯤ ꯖꯣꯅꯤꯅ ꯑꯃꯔꯒꯤ ꯃꯑꯣꯡꯗꯨ ꯈꯪꯕꯅꯤꯅ ꯖꯣꯅꯤ ꯑꯃꯔ ꯍꯣꯏꯗ ꯒꯥꯔꯤ ꯐꯠ ꯂꯥꯎꯅ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯂꯕ ꯃꯇꯨꯡꯗ ꯖꯣꯅꯤ ꯑꯃꯔꯒꯤ ꯀꯥꯗ ꯐꯠ ꯂꯥꯎꯅ ꯆꯪꯂꯒ ꯑꯁꯨꯝꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯤ ꯑꯩ ꯕꯣꯟꯙꯨꯋꯥ ꯅꯪꯗꯤ ꯃꯤꯅ ꯐꯣꯟ ꯂꯥꯛꯄꯒꯁꯦ ꯇꯥꯗꯦꯅꯦ ꯍꯥ ꯀꯩꯅꯣ ꯀꯩꯗ ꯃꯪꯉꯤꯅꯣ ꯑꯃꯔꯅ ꯑꯁꯨꯝꯅ ꯈꯨꯔꯛꯏ ꯀꯩꯅꯣ ꯑꯩꯁ ꯑꯁꯨꯛ ꯄꯤꯡꯅ ꯗ꯭ꯔꯦꯁꯀꯗꯤ ꯅꯥꯜꯂꯤꯀꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯖꯣꯅꯤ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯩꯈꯣꯏꯗꯤ ꯁꯥꯏ ꯎꯅꯔꯨꯒꯦ ꯁꯥꯏ ꯎꯅꯔꯨꯒꯦ ꯅꯪ ꯆꯠꯅꯤꯡꯗ꯭ꯔꯣ ꯅꯪ ꯍꯧꯒꯦꯅ ꯂꯥꯛꯄꯅꯤꯅꯦꯍꯦ ꯑꯃꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯆꯠꯅꯤꯡꯗꯦ ꯚꯥꯏ ꯆꯠꯅꯤꯡꯗꯦ ꯐꯤꯂꯝ ꯌꯦꯡꯉ ꯅꯨꯡꯉꯥꯏ ꯂꯩꯍꯧꯖꯒꯦ ꯆꯠꯄꯒ ꯄꯥꯝꯖꯗ꯭ꯔꯦ ꯖꯣꯅꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯀꯣꯏꯊꯣꯛꯈꯤꯒꯦ ꯅꯪ ꯂꯩꯍꯧꯔꯣ ꯕꯥꯏ ꯑꯗꯨ ꯑꯃꯔꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯚꯥꯏ ꯐꯥꯒꯤ ꯇꯧꯕꯅꯤ ꯃꯤꯅꯤꯠ 5 ꯉꯥꯏꯕ ꯇꯧꯔꯒꯦ ꯑꯩ ꯄꯠ ꯂꯣꯏꯁꯤꯜꯂꯛꯀꯦ ꯑꯃꯔꯅ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯅꯪꯕꯣꯏ ꯅꯪꯗꯕꯣꯏ ꯁꯦꯠꯆꯜꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ ꯏꯃꯥ ꯑꯩ ꯁꯤꯗ ꯖꯣꯅꯤ ꯂꯥꯛꯑꯦ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯊꯕꯛ ꯑꯝꯇ ꯏꯃꯥ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯁꯣꯝꯗ ꯑꯟꯖꯨ ꯃꯃꯥꯟꯅꯕꯤ ꯔꯣꯖꯤꯒ ꯖꯣꯅꯤ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯔꯣꯖꯤꯅ ꯚꯥꯏ ꯅꯣꯏ ꯍꯦꯔꯣꯗꯨꯕꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯀ ꯍꯥꯏꯔꯛꯄ꯭ꯔꯣꯅꯦ ꯑꯟꯖꯨꯅ ꯍꯥꯏꯔꯛꯑꯦ ꯔꯣꯖꯤꯅ ꯊꯥꯖꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯑꯟꯖꯨꯅ ꯅꯪꯗꯧꯅꯅꯦ ꯑꯩꯗꯤꯅꯦ ꯐ꯭ꯔꯦꯟꯁ ꯀꯥꯏꯕꯤ ꯑꯣꯏꯔꯨꯏ ꯔꯣꯖꯤꯅ ꯅꯪꯒ ꯋꯥ ꯉꯥꯡꯅꯕꯁꯤꯗꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯅꯤꯗꯨ ꯂꯥꯛꯂꯤ ꯔꯣꯖꯤꯅ ꯏꯇꯥ ꯃꯣꯏ ꯂꯥꯛꯑꯕꯣ ꯍꯥꯏꯕ ꯑꯟꯖꯨꯅ ꯌꯦꯡꯉꯣꯗꯅ ꯅꯨꯃꯤꯠꯇꯣ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯔꯤꯗꯨ ꯎꯅꯔꯝꯃꯤ ꯖꯣꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯣꯏ ꯂꯥꯛꯄ ꯑꯟꯖꯨꯅ ꯍꯪꯕꯤꯔꯛꯀꯅꯣ ꯑꯝꯇ ꯑꯟꯖꯨꯗꯨ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯄꯩꯊꯣꯛꯂꯒ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯈꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯖꯣꯅꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯔꯣꯖꯤꯗ ꯍꯪꯂꯛꯑꯝꯃꯤ ꯖꯣꯅꯤꯅ ꯀꯩꯗꯧꯔꯒꯦ ꯑꯃꯁꯤꯅ ꯁꯥꯎꯔꯒ ꯂꯩꯈꯤꯁꯤꯅ ꯔꯣꯖꯤ ꯅꯪꯕꯨ ꯑꯝꯇ ꯍꯥꯏꯔꯛꯎꯗꯅ ꯈꯪꯗꯦꯗ ꯖꯣꯅꯤ ꯑꯝꯇ ꯍꯪꯕꯤꯌꯨꯆꯣ ꯑꯗꯨ ꯇꯥꯕꯗ ꯖꯣꯅꯤꯗꯨ ꯑꯟꯖꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯟꯖꯨꯕꯨ ꯅꯨꯡꯁꯤꯅ ꯊꯦꯝꯕ ꯍꯧꯔꯛꯈꯤ ꯁꯣꯝꯗꯅ ꯑꯃꯔ ꯑꯃꯗꯤ ꯔꯣꯖꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯗꯨꯅ ꯃꯇꯝ ꯂꯦꯟꯈꯤ ꯅꯣꯡꯃꯗ ꯑꯁꯨꯝꯅ ꯇꯧꯔꯒ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯨꯡ ꯑꯃꯔ ꯑꯃꯗꯤ ꯂꯤꯁꯥ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯃꯔꯅ ꯑꯁꯨꯝꯅ ꯍꯥꯏ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯌꯥꯔꯦ ꯑꯗꯣ ꯏꯕꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯎꯅꯁꯦ ꯍꯥꯏꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎꯗꯅ ꯅꯨꯃꯤꯠꯇꯣ ꯈꯪꯅꯤꯡꯕꯩ ꯋꯥꯅꯤ ꯍꯧꯖꯤꯛ ꯑꯣꯏꯅ ꯎꯅꯔꯁꯤ ꯗꯗꯥ ꯑꯁꯨꯝꯅ ꯑꯃꯔ ꯑꯃꯗꯤ ꯂꯤꯁꯥ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯂꯝꯕꯤꯗ ꯍꯦꯟꯅ ꯂꯨꯞꯁꯤꯟꯕ ꯑꯣꯏꯈꯤ ꯃꯇꯝꯒꯤ ꯑꯑꯣꯟꯕ ꯂꯥꯛꯇꯨꯅ ꯑꯃꯔꯒꯤ ꯃꯕꯨꯛꯅꯤꯡꯁꯨ ꯑꯑꯣꯟꯕ ꯂꯥꯛꯈꯤ ꯑꯃꯔꯅ ꯂꯤꯁꯥꯒꯤꯗꯃꯛ ꯂꯦꯞꯄꯤ ꯍꯥꯏꯖꯤꯜꯂꯝꯈꯤ ꯑꯗꯨꯕꯨ
ꯑꯃꯔꯗꯤ ꯂꯤꯁꯥꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯤꯁꯥꯗꯒꯤ ꯑꯃꯔꯅ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯤꯁꯥꯅ ꯂꯝꯕꯤꯗ ꯆꯠꯄ ꯂꯩꯔꯤꯉꯩ ꯃꯇꯝꯗꯨꯗ ꯑꯃꯔꯗꯤ ꯅꯨꯄꯤ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯠꯈꯤꯕ ꯎꯔꯝꯃꯤ꯫ ꯂꯤꯁꯥꯕꯨ ꯍꯟꯅ ꯌꯦꯡꯂꯝꯈꯤꯗꯦ ꯑꯃꯔꯅ꯫ ꯑꯗꯨ ꯃꯤꯀꯨꯞꯇꯨ ꯎꯕ ꯃꯇꯝꯗ ꯂꯤꯁꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯏꯔꯥ ꯊꯣꯛꯅ ꯀꯞꯈꯤ꯫ ꯄꯨꯝꯅꯃꯛ ꯄꯤꯊꯝꯕ ꯅꯨꯡꯁꯤꯕ ꯊꯥꯗꯤ ꯊꯥꯗ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ꯫ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯂꯤꯁꯥꯗꯨ ꯀꯞꯇꯨꯅ ꯂꯦꯟꯖꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯔꯗꯤ ꯅꯨꯄꯤ ꯑꯇꯣꯞꯄꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯈꯥꯏꯗꯨꯅ ꯗꯤꯜ ꯂꯦꯟꯗꯨꯅ ꯀꯣꯏꯗꯅ ꯅꯨꯡꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯃꯃꯤꯠ ꯌꯥꯝꯂꯕ ꯑꯃꯔꯅꯤ꯫ ꯂꯤꯁꯥꯅ ꯑꯃꯔꯗ ꯃꯦꯁꯦꯖ ꯀꯌꯥ ꯑꯃ ꯊꯥꯖꯈꯤ, ꯀꯣꯜ ꯀꯌా ꯑꯃ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯔꯗꯤ ꯅꯣꯡꯃꯇ ꯍꯟꯅ ꯌꯦꯡꯈꯤꯗꯦ꯫ ꯑꯃꯔꯒꯤ ꯋꯥꯈꯜꯁꯦ ꯑꯉꯛꯄꯅꯤꯀꯣ꯫ ꯃꯌꯥꯝ ꯀꯔꯤ ꯀꯔꯝꯕ ꯋꯥꯔꯜꯗ ꯂꯩꯔꯤꯅꯣ ꯃꯥꯕꯨ ꯌꯦꯡꯉꯨ ꯃꯌꯥꯝ꯫ ꯂꯤꯁꯥ ꯇꯧꯐꯝ ꯈꯪꯗꯅ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯈꯤ꯫ ꯗꯗꯥ, ꯅꯪ ꯌꯥꯝ ꯐꯠꯇꯦꯀꯣ꯫ ꯅꯨꯄꯤꯕꯨ ꯁꯨꯛꯇꯝ ꯊꯤꯕ ꯐꯩ, ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯀꯅꯣ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗꯅ꯫ ꯑꯃꯔꯅ ꯅꯧꯅ ꯈꯪꯅꯕ ꯐꯦꯁꯕꯨꯛꯇꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤ ꯀꯧꯕ ꯃꯔꯝꯆꯠ ꯂꯨꯗꯕ ꯅꯨꯄꯥ ꯀꯌꯥ ꯀꯣꯏꯔꯒ ꯁꯥꯟꯅꯐꯝ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯒ ꯈꯪꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯃꯔꯅ ꯌꯥꯝꯅ ꯉꯥꯎꯖꯔꯝꯈꯤ꯫ ꯑꯃꯔꯒꯤ ꯋꯥꯈꯜꯁꯤꯗꯤ ꯅꯨꯄꯤ ꯃꯈꯜ ꯃꯈꯜ ꯀꯣꯏꯕꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯊꯣꯏꯕꯤꯅꯁꯨ ꯑꯃꯔꯕꯨ ꯅꯨꯄꯥ ꯃꯈꯜ ꯃꯈꯜ ꯀꯣꯏꯕ ꯑꯁꯨꯝꯅ ꯀꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯑꯃꯔ ꯗꯦꯠ ꯊꯥꯅꯔꯝꯈꯤ꯫ ꯊꯣꯏꯕꯤ ꯑꯗꯨ ꯃꯥꯅ ꯗꯦꯠ ꯆꯠꯁꯤ ꯍꯥꯏꯅ ꯍꯧꯔꯝꯈꯤ꯫ ꯊꯣꯏꯕꯤꯅ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯐꯣꯟꯒꯁꯦ ꯇꯧꯔꯛꯇꯦꯕꯁꯦ꯫ ꯑꯩꯒꯤ ꯗꯦꯠ ꯈꯨꯌꯥꯝꯁꯤꯒ ꯀꯃꯥꯏꯅ ꯇꯧꯅꯤꯁꯦ? ꯉꯁꯤ ꯀꯥꯔꯛꯇꯅꯀꯣ ꯂꯣꯏ ꯇꯣꯛꯅꯅꯤꯍꯦ꯫ ꯑꯃꯔ ꯗꯦꯠ ꯆꯠꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯃꯔꯅ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯕ꯭ꯔꯁꯤꯡ ꯆꯥꯏꯅ ꯋꯥꯈꯜ ꯑꯃꯗ ꯃꯊꯟꯇ ꯁꯣꯟꯖꯔꯤ꯫ ꯍꯥꯏꯁ, ꯑꯩꯁꯦ ꯁꯛꯇꯤ ꯐꯖꯕꯖꯥꯠꯅꯤꯀꯣ, ꯅꯨꯄꯤ ꯁꯨꯝꯕꯁꯨ ꯍꯩ, ꯅꯨꯄꯤ ꯀꯌꯥꯗꯤ ꯌꯥꯝꯃꯝꯃꯅꯤ ꯀꯣꯏꯔꯤꯁꯦ꯫ ꯍꯣꯏꯗ, ꯍꯟꯗꯛꯀꯤ ꯊꯣꯏꯕꯤꯁꯤꯁꯨ ꯔꯣꯁ ꯑꯝꯇ ꯄꯤꯁꯜꯂꯒ ꯑꯩꯒꯤ ꯅꯨꯄꯤ ꯁꯨꯝꯕꯒꯤ ꯍꯩꯅꯕꯤ ꯇꯧꯁꯜꯂꯨꯔꯦ ꯅꯠꯇ꯭ꯔꯅꯦ? ꯑꯃꯔꯅ ꯊꯣꯏꯕꯤ ꯎꯅꯕ ꯆꯠꯄ ꯅꯨꯃꯤꯠꯇꯨ ꯊꯣꯏꯕꯤꯗꯤ ꯅꯨꯄꯥ ꯑꯃꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯀꯥꯔ ꯃꯅꯨꯡꯗ ꯆꯠꯈꯤꯕ ꯑꯃꯔꯅ ꯎꯔꯝꯃꯤ꯫ ꯑꯃꯔꯅ ꯀꯧꯕꯁꯨ ꯇꯥꯈꯤꯗꯦ, ꯀꯣꯜ ꯇꯧꯔꯁꯨ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯈꯤ, ꯃꯦꯁꯦꯖ ꯊꯥꯔꯁꯨ ꯍꯜꯂꯛꯈꯤꯗꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯊꯣꯏꯕꯤꯗꯨ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯑꯃꯔꯅ ꯇꯥꯕ ꯐꯪꯈꯤ꯫ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯔꯨꯕꯗ ꯑꯃꯔꯗꯤ ꯊꯣꯏꯕꯤꯕꯨ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯔ ꯊꯃꯣꯏ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯝꯃꯤ꯫ ꯑꯃꯔꯅ ꯊꯃꯣꯏ ꯀꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯁ, ꯑꯩꯅ ꯄꯥꯝꯃꯨꯕ ꯅꯨꯄꯤꯁꯤ ꯐꯪꯗꯦꯕ, ꯃꯤꯅ ꯍꯥꯟꯈ꯭ꯔꯦꯕꯁꯦ꯫ ꯑꯩ ꯌꯥꯝ ꯆꯥꯛꯑꯦꯕ, ꯑꯩ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯒꯤ ꯑꯃꯔ ꯑꯗꯨ ꯃꯊꯃꯣꯏ ꯀꯥꯏꯅ ꯋꯥꯅ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯅ ꯂꯦꯜꯂꯝꯃꯤ꯫ ꯂꯤꯁꯥꯗꯤ ꯑꯈꯥꯡ ꯀꯟꯕꯤ ꯃꯔꯤꯡꯖꯦꯜ ꯂꯩꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯊꯧ ꯅꯥꯍꯟꯗꯅ ꯃꯍꯥꯛꯅ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯔꯦꯟ ꯁꯣꯝ ꯑꯃ ꯍꯥꯡꯖꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯨ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 1ꯅꯤ, ꯅ꯭ꯌꯨ ꯌꯔꯒꯤ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯔ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯡꯅ ꯐꯖꯈ꯭ꯔꯦꯗ ꯂꯩꯀꯣꯜꯁꯤꯗꯤ꯫ ꯁꯤꯕꯨ ꯀꯅꯥꯅ ꯁꯦꯟꯅꯔꯤꯖꯥꯠꯅꯣꯅꯤ? ꯑꯩꯗꯤ ꯁꯤ ꯎꯕꯗ ꯊꯃꯣꯏꯒꯁꯤ ꯂꯣꯏꯅ ꯍꯨꯗꯣꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯂꯤꯁꯥꯅ ꯂꯩ ꯆꯥꯔ ꯑꯃ ꯄꯣꯔꯛꯇꯨꯅ ꯃꯐꯝꯗꯨꯗ ꯊꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯑꯃꯔꯗꯤ ꯉꯛ ꯉꯛꯅ ꯌꯦꯡꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯃꯔ, ꯑꯩꯍꯥꯛꯁꯤ ꯑꯃꯔꯅꯤꯀꯣ, ꯅꯨꯄꯤꯗ ꯁꯨꯝꯕ ꯍꯩꯔꯝꯈ꯭ꯔꯕ ꯐꯠꯇ꯭ꯔꯕ ꯃꯤꯁꯛ ꯑꯃ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯤꯠ ꯌꯥꯝꯂꯨꯕ ꯑꯩ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯂꯤꯁꯥꯗꯨ ꯑꯁꯤꯗ ꯂꯩꯔꯦꯀꯣ꯫ ꯑꯃꯔꯅꯗꯤ ꯈꯪꯂꯝꯗꯦ ꯂꯩꯔꯤꯕ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯄꯨꯗꯤ ꯂꯤꯁꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯔ ꯑꯗꯨ ꯂꯤꯁꯥꯒꯤ ꯃꯥꯏꯀꯩ ꯄꯥꯡꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯃꯔꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯍꯥꯏꯗꯤ ꯍꯥꯏꯔꯒꯦ ꯏꯕꯣ, ꯇꯧꯅꯗꯤ ꯏꯀꯥꯏꯈ꯭ꯔꯦꯗ꯫ ꯑꯩ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯒꯦ꯫ ꯑꯩꯒꯤ ꯏꯔꯥꯠ ꯄꯨꯝꯅꯃꯛ ꯃꯉꯣꯟꯗ ꯂꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯒꯅꯤ꯫ ꯂꯤꯁꯥꯅ ꯃꯅꯤꯡ ꯊꯣꯔꯛꯄꯗ ꯑꯃꯔ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯤꯁꯥ ꯋꯥꯔꯧꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯔꯗ ꯌꯦꯡꯂꯤ꯫ ꯂꯤꯁꯥ ꯃꯁꯥ ꯃꯊꯟꯇ ꯈꯟꯖꯩ ꯈꯨꯗꯛꯇꯨꯗ,
ꯂꯤꯁꯥꯅ ꯀꯩꯗꯧꯕ ꯃꯨꯠ ꯂꯥꯛꯏꯅꯣ ꯁꯤꯅ ꯑꯁ ꯌꯥꯝ ꯍꯩꯅꯔꯣꯏꯗꯧꯔꯤꯗ ꯂꯤꯁꯥꯒꯤ ꯃꯇꯧꯗꯨꯗ ꯑꯃꯔ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ ꯂꯤꯁꯥꯒꯤ ꯃꯇꯧꯗꯨꯗ ꯑꯃꯔꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯅ ꯆꯤꯟꯊꯔꯝꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯣꯏ ꯗꯗꯥꯒꯤ ꯊꯣꯏ ꯑꯩ ꯅꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯂꯩꯔꯥꯡ ꯀꯌꯥꯒꯤ ꯁꯩꯗꯥꯡꯐꯝ ꯑꯣꯏꯔꯨꯔꯒ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯏꯁꯤꯅ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯤꯕꯒꯦ ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇꯪ ꯐꯥꯊꯕꯤꯌꯨ ꯑꯩꯅ ꯑꯩ ꯏꯁꯥꯒꯤ ꯏꯔꯥꯜꯁꯦ ꯂꯥꯜꯂꯦ ꯍꯥꯏꯅ ꯅꯉꯣꯟꯗ ꯍꯥꯏꯖꯔꯕꯅꯤ ꯑꯩ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯑꯔꯥꯟꯕ ꯑꯌꯦꯠꯄ ꯇꯧꯔꯔꯣꯏ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯅꯪꯒꯤ ꯅꯔꯥꯜ ꯄꯨꯝꯕ ꯑꯩꯅ ꯉꯥꯛꯄꯤꯔꯕꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥꯅꯗꯤ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯁꯨꯉꯝꯉꯝꯃꯣꯏ ꯃꯁꯦ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯗꯗꯥꯒꯤ ꯊꯣꯏ ꯑꯩ ꯊꯃꯣꯏꯁꯦ ꯄꯦꯜꯂꯤ ꯅꯪꯒꯤ ꯈꯣꯏꯊꯨꯝꯂꯕ ꯋꯥꯍꯩꯁꯤꯡꯁꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯁꯤꯕꯨ ꯁꯨꯝꯍꯠꯄꯤꯔꯦ ꯑꯩꯅ ꯇꯧꯖꯔꯨꯕ ꯄꯥꯞ ꯀꯌꯥꯗꯨꯒꯤ ꯃꯍꯩ ꯑꯩꯅ ꯊꯃꯣꯏꯁꯤꯗ ꯐꯪꯂꯦ ꯅꯪꯗꯤ ꯑꯩꯇꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯆꯠꯂꯁꯤ ꯈꯨꯠꯁꯤ ꯄꯥꯏꯗꯨꯅ ꯆꯠꯂꯒꯦ ꯑꯌꯥꯕ ꯌꯥꯊꯪ ꯄꯤꯅꯕꯤꯌꯨ ꯗꯗꯥꯒꯤ ꯊꯣꯏ ꯄꯨꯕꯤꯔꯣ ꯑꯩꯕꯨ ꯈꯨꯖꯦꯡ ꯄꯥꯜꯂꯣꯏꯗ ꯑꯆꯤꯛꯄꯅ ꯌꯨꯝꯂꯕ ꯅꯪ ꯑꯩꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔꯗꯨꯗ ꯗꯗꯥꯒꯤ ꯊꯣꯏ ꯑꯩ ꯅꯪꯕꯨ ꯄꯨꯔꯒꯦ ꯗꯗꯥꯅ ꯅꯪꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯅꯨꯡꯉꯥꯏꯅ ꯊꯝꯃꯅꯤ ꯑꯩꯅ ꯁꯨꯡꯋꯥ ꯋꯥꯍꯜꯂꯣꯏ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯂꯤꯁꯥ ꯑꯃꯗꯤ ꯑꯃꯔ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯈꯤ ꯑꯃꯗꯤ ꯑꯃꯔꯅ ꯂꯤꯁꯥꯕꯨ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯅꯨꯡꯁꯤꯅ ꯊꯝꯕꯤꯈꯤ ꯑꯃꯗꯤ ꯂꯤꯁꯥꯕꯨ ꯅꯨꯡꯁꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯄꯥꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯋꯥꯔꯤꯅꯤ ꯈꯟꯗꯣꯛꯄꯤꯗꯨꯅ ꯉꯥꯛꯄꯤꯒꯅꯤ ꯔꯥꯏꯇꯔ ꯑꯃꯗꯤ ꯅꯔꯦꯇꯔ ꯑꯩꯍꯥꯛꯄꯨ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕꯤꯌꯨ